Iramda masida khunda minariba khunai sing asi kannanaba hotnabada Nupi Oibi singi achauba Thoudang lei haina poirei leimarol ima maira paibi apunba Manipur gi president ima Soraisam Memcha na phongdokre ngasi GM Hall Imphal da poirei leimarol maira paibi apunba Manipur gi nifurak suba foundation day gi thoram pangthokre thoram aduda All Manipur Women Voluntary Association ama woba gi president Y Kunjarani amasung All Manipur United Club Organization amuko gi president Nando Luang na sarukya ke Thoudang mari lainana poirei leimarol maira paibi apunba Manipur gi thongmi oiduna leibaki damak kathokraba layoi kraba ima singda minute ani tumin leptuna ikai khumnabusu utke tongan ba ima maira paibi singi ima singdasu achamba khudol tamduna ikai khumnaba utke Ima Soraisam Memcha na makha taraduna lamdamasida Armed Forces Special Power Act 1958 thamjillakpadagi fanglagli chaitheng China kaya sing ase ima singna leibaki damak macha singi damak kathoktuna thengnaraga Thoudang lauduna lakli ima singi thauna lingjel adu ngasigi Nupi Oibi pumnamakna matung induna chatpa mathau tai haina mahakna phongdokhi ngasi miyami da baka kathokraba ima singbo koina khoiram jaraga tum koina iramda Manipur se Khunai si muttana bai longta ngasi ima singna tawramba liglamdo akoi chatpangam no chatkali thengna gani Manipur government da government na dai aga macha masubu mining si khangdana nong kamna hatpagi penga laitaba ngasi su masi akoina poirei lemona Raga, Iramda, Manipur, Sibu, Sajingu, Kannaba, Hotnabada. Thoudang mari lainana All Manipur Women Voluntary Association gi president Y Kunjarani na phongdorakibada Hauzik lamdam asida chathariba proxy war asina lamdam asida khunda minariba furup kayagi marakta singchep thajinduna apunbagi saktam thugainanaba hotnaragliba asi aikhoi khudingmakna wakhal taminaba mathau tai lamdam asigi ipa ipu kayana thambiramba ngamkhai kaidawnungda thugaibe yaroi ima maira paibi Nupi singna chap chana thengnagani phongdokhe tungda hauzik Manipurda oiriba phibam asina maram oiduna miyoi kaya lanjenaduna leiri tangdu leitadaba phibam Oidabana miyamna yamna cheksinna khong thangba mathau tai haike ngasi phawda iramda masida zatharakliba proxy war India government na atamnana kuki bu khulai oina sijanaraganda iramda masi muthatnanaba honarakliba Manipur muthatnaba honarakliba pandam se poire leimarona mangjin tharaganda akoi iramdam sigi miyamga loinana thengnadana lai akoi iramdam se akoi gi hana lejaramniba ningtamna lejarambado madu phangri phawadi akoina thengnaminaba amasangi aduna akoina thengnagadawsi ganano akoi gi yeknabasi ganano akoi gi chatgadaba lambiansi khangna akoi chapminaba mathau tai akoi yamna section ba mathau tai akoi policy amagi makada India government na sangchalakliba Manipur yengiba miyengje athuba matamda masi hantoknanaba akoi khudingmangna honaminasi